ꯃꯊꯛꯇꯗ Story Collection ꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝꯕꯨ ꯏꯄꯣꯡꯅ ꯈꯨꯔꯨꯝꯖꯔꯤ ꯍꯧꯖꯤꯛ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2 ꯇꯥꯈꯤꯕꯒ ꯂꯣꯏꯅꯅ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯄꯤꯖꯔꯤ ꯀꯨꯀꯤ MP ꯅ ꯅꯥꯒꯥ ꯇꯔꯨꯛꯀꯤ ꯂꯩꯐꯝ ꯈꯨꯗꯛꯇ ꯍꯥꯏꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯍꯥꯠꯈ꯭ꯔꯕꯗꯤ ꯍꯛꯆꯥꯡ ꯁꯤꯟꯅꯒꯗꯕꯅꯤ UNC ꯃꯤꯆꯝ ꯇꯔꯨꯛ ꯐꯥꯖꯤꯟꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯀꯌꯥ ꯄꯨꯟꯁꯤꯟꯅ ꯔꯦꯂꯤ ꯆꯠꯈ꯭ꯔꯦ ILP ꯗꯒꯤ ꯂꯨꯄꯥ ꯀꯣꯇꯤ 5 ꯍꯦꯟꯕꯒꯤ ꯔꯤꯚꯤꯅ꯭ꯌꯨ ꯂꯥꯛꯈꯤ ꯈꯨꯟꯅꯥꯏ ꯀꯟꯅꯅꯕ ꯌꯨꯝꯊꯣꯡꯒꯤ ꯃꯤꯁꯤꯡ ꯊꯣꯛꯂꯛꯄ ꯃꯊꯧ ꯇꯥꯔꯦ ꯑꯃꯨꯛꯀꯣ ꯖꯤꯅꯤꯐꯔꯒꯤ ꯆꯔꯥ ꯍꯦꯟꯕꯒꯤ ꯈꯣꯡꯖꯪ ꯍꯟꯗꯣꯛꯈ꯭ꯔꯦ ꯂꯨꯄꯥ 3ꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛꯀꯁꯨ ꯄꯦꯇ꯭ꯔꯣꯜ ꯗꯤꯖꯜꯒꯤ ꯃꯃꯜ ꯂꯤꯇꯔꯗ ꯄꯩꯁꯥ ꯃꯧꯗ꯭ꯔꯥ ꯍꯦꯟꯒꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ ꯀꯨꯀꯤꯁꯤꯡꯅ ꯐꯥꯖꯤꯟꯈꯤꯕ ꯅꯥꯒꯥ ꯇꯔꯨꯛꯀꯤ ꯃꯇꯥꯡꯗ ꯀꯨꯀꯤ MP ꯃꯅꯤꯄꯨꯔꯅ ꯑꯣꯏꯗꯕ ꯋꯥ ꯉꯥꯡꯗꯨꯅ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯈꯨꯗꯛꯇ ꯍꯥꯏꯗꯣꯛꯀꯗꯕꯅꯤ ꯃꯈꯣꯏ ꯍꯤꯡꯂꯕꯗꯤ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯥꯗꯣꯛꯎ ꯀꯔꯤꯒꯨꯝꯕ ꯍꯥꯠꯈꯤꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯏꯃꯨꯡ ꯃꯅꯨꯡꯗ ꯁꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯅ UNC United Naga Councilꯅ ꯊꯣꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯊꯥ ꯑꯁꯤꯒꯤ 11ꯒꯤ ꯑꯌꯨꯛ ꯄꯨꯡ 10:30ꯗꯒꯤ 10:50ꯒꯤ ꯃꯔꯛꯇ ꯂꯥꯜꯂꯣꯜ ꯋꯥꯏꯐꯩ ꯚꯤꯂꯦꯖꯗꯒꯤ ꯐꯥꯈꯤꯕ ꯅꯥꯒꯥ ꯃꯤꯆꯝ 19 ꯑꯃꯁꯨꯡ ꯁꯦꯂꯦꯟꯁꯤꯌꯥꯟ ꯕꯔꯗꯔ 2 ꯁꯄꯔ ꯃꯩꯅꯥ ꯚꯤꯂꯦꯖꯗꯒꯤ ꯐꯥꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯐꯝ ꯊꯝꯂꯗꯨꯅ UNCꯅ ꯍꯥꯏ ꯂꯥꯏꯂꯣꯟ ꯋꯥꯐꯩ ꯚꯤꯂꯦꯖꯗꯒꯤ ꯐꯥꯈꯤꯕ ꯅꯥꯒꯥ ꯁꯤꯚꯤꯂꯤꯌꯟ 19 ꯑꯁꯤ ꯀꯣꯁꯥꯡꯈꯨꯟ ꯚꯤꯂꯦꯖ ꯑꯃꯁꯨꯡ ꯂꯩꯃꯈꯣꯡ ꯑꯦꯔꯤꯌꯥꯒꯤ ꯃꯔꯛꯇ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯤꯉꯩꯗ ꯂꯥꯏꯂꯣꯟ ꯋꯥꯐꯩ ꯚꯤꯂꯦꯖꯗꯒꯤ ꯆꯤꯞ ꯂꯥꯝꯕꯣꯏꯒ ꯂꯧꯇꯨꯅꯔꯒ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯐꯥꯈꯤꯕꯅꯤ ꯃꯈꯣꯏ ꯇꯣꯉꯥꯟ ꯒꯥꯔꯤ 5ꯗ ꯇꯣꯡꯗꯨꯅ ꯆꯠꯂꯤꯉꯩꯗ ꯐꯥꯈꯤꯕꯅꯤ ꯅꯨꯄꯤ ꯑꯃꯁꯨꯡ ꯑꯉꯥꯡ ꯌꯥꯎꯅ ꯐꯥꯖꯤꯟꯈꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤ 12 ꯃꯦ 14ꯗ ꯊꯥꯗꯣꯔꯛꯈꯤ ꯑꯗꯨꯕꯨ ꯂꯦꯝꯍꯧꯔꯤꯕ ꯅꯨꯄꯥ 3 ꯂꯩꯃꯈꯣꯡ ꯕꯦꯞꯇꯤꯁ ꯆꯔꯆꯀꯤ ꯄꯥꯁꯇꯔ ꯕꯦꯔꯦꯟꯗ ꯗꯥꯛꯇꯔ ꯃꯥꯅꯨ ꯊ꯭ꯌꯨꯃꯩ ꯖꯨꯅꯥ ꯋꯦꯁ ꯍꯥꯔꯨꯞꯀꯤ ꯄꯥꯁꯇꯔ ꯀꯦꯝꯄꯤꯕꯧ ꯐꯤꯔꯤꯟꯂꯨꯡ ꯆꯋꯥꯏ ꯗꯤꯂꯤꯞ ꯍ꯭ꯌꯨꯃꯥꯏ ꯐꯦꯅꯣꯔꯣꯃꯤ ꯊꯌꯣꯃꯤ ꯑꯃꯁꯨꯡ ꯀꯥꯂꯤꯋꯥꯡꯕꯧ ꯑꯅꯨꯕꯥꯏ ꯑꯕꯣꯏꯃꯥꯏꯗꯤ ꯍꯧꯖꯤꯛꯁꯨ ꯃꯐꯝ ꯈꯪꯗꯅ ꯂꯩꯔꯤ ꯃꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒ ꯂꯣꯏꯅꯅ ꯐꯥꯈꯤꯕ ꯉꯥꯛꯇꯅꯤ ꯄꯥꯁꯇꯔ ꯕꯦꯔ ꯗꯥꯛꯇꯔ ꯃꯥꯅꯨ ꯊ꯭ꯌꯨꯃꯥꯏꯅ ꯏꯀꯣꯟ ꯀꯣꯟꯅ ꯐꯣꯟ ꯇꯧꯔꯝꯕ ꯑꯁꯤ ꯑꯌꯨꯛꯀꯤ ꯄꯨꯡ 10:50ꯗꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯈ꯭ꯔꯦ ꯅꯨꯄꯤ ꯑꯉꯥꯡ ꯑꯃꯁꯨꯡ ꯂꯨꯍꯣꯡꯂꯤꯕ ꯃꯇꯩ ꯃꯅꯥꯎ ꯌꯥꯎꯅ ꯂꯩꯂꯣꯟ ꯋꯥꯐꯩ ꯚꯤꯂꯦꯖꯗꯒꯤ ꯅꯨꯡꯊꯤꯟ ꯄꯣꯕꯣꯗ ꯐꯥꯈꯤꯕ ꯑꯁꯤꯕꯨ ꯀꯨꯀꯤ MP ꯃꯅꯤꯄꯨꯔꯅ ꯂꯦꯝꯍꯧꯔꯤꯕ ꯅꯨꯄꯥ 3 ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯈꯣꯏꯗ ꯅꯣꯂꯦꯖ ꯂꯩꯇꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯄ ꯑꯁꯤ ꯊꯥꯖꯕ ꯌꯥꯔꯣꯏꯗꯕ ꯋꯥꯐꯝ ꯑꯃꯅꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯍꯤꯡꯍꯧꯔꯤꯕ ꯃꯤꯁꯤꯡ ꯃꯈꯣꯏꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡ ꯑꯃꯁꯨꯡ ꯐꯝꯃꯤꯟꯅꯔꯤꯕ ꯃꯤꯁꯤꯡꯅ ꯋꯤꯠꯅꯦꯁ ꯑꯣꯏꯔꯤꯕꯅꯤ ꯑꯁꯤꯒꯨꯝꯕ ꯃꯤꯠꯅ ꯎꯍꯧꯔꯕꯁꯤꯡ ꯑꯁꯤ ꯅꯝꯁꯤꯜꯂꯒ ꯃꯔꯥꯜ ꯂꯩꯕꯁꯤꯡꯕꯨ ꯀꯟꯈꯠꯅꯕ ꯀꯨꯀꯤ MPꯅ ꯍꯣꯠꯅꯕꯅꯤ ꯍꯥꯏꯅ ꯂꯧꯏ ꯍꯥꯏꯔꯤ ꯀꯨꯀꯤ MPꯅ ꯊꯣꯛꯂꯤꯕ ꯆꯦꯔꯣꯜ ꯑꯁꯤꯅ ꯑꯆꯨꯝꯕ ꯑꯃꯁꯨꯡ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤꯒꯤꯗꯃꯛ ꯂꯦꯞꯄꯒꯤ ꯃꯍꯨꯠꯇ ꯋꯥꯈꯜ ꯌꯥꯎꯗꯕ ꯇꯧꯁꯤꯟꯅꯕ ꯑꯣꯏꯗꯕ ꯉꯥꯡꯕ ꯃꯇꯧ ꯑꯗꯨ ꯎꯠꯊꯣꯛꯏ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤꯅ ꯃꯤ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕ ꯑꯃꯁꯨꯡ ꯊꯥꯗꯧꯒꯤ ꯆꯔꯆ ꯂꯤꯗꯔ 3 ꯍꯥꯠꯄ ꯑꯁꯤ ꯑꯔꯣꯟ ꯑꯊꯨꯞ ꯈꯔ ꯂꯩꯔꯦ ꯍꯥꯏꯕꯗꯨ ꯇꯥꯛꯂꯤ ꯃꯊꯧꯗꯥꯡ ꯂꯩꯕ ꯑꯃꯁꯨꯡ ꯈ꯭ꯔꯤꯁꯇꯤꯌꯥꯟꯒꯤ ꯚꯦꯂꯨ ꯈꯪꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯠꯇꯅ ꯑꯁꯤꯒꯨꯝꯕ ꯑꯔꯥꯟꯕ ꯊꯕꯛ ꯈꯛ ꯇꯧꯔꯣꯏ ꯍꯥꯏꯅ ꯂꯧꯏ ꯍꯥꯏꯔꯤ ꯃꯦ 16ꯗꯒꯤ ꯊꯥꯗꯧꯒꯤ ꯆꯔꯆ ꯂꯤꯗꯔ 3 ꯀꯣꯠꯂꯦꯟ ꯑꯃꯁꯨꯡ ꯀꯣꯇꯤꯖꯝꯒꯤ ꯃꯔꯛꯇ ꯍꯥꯠꯈꯤꯕ ꯅꯥꯒꯥ ꯁꯤꯚꯤꯂꯤꯌꯟ 19 ꯂꯩꯂꯣꯟ ꯚꯤꯂꯦꯖꯗ ꯐꯥꯖꯤꯟꯈꯤꯕ ꯑꯃꯁꯨꯡ ꯁꯄꯔ ꯃꯩꯅꯥꯗꯒꯤ ꯁꯂꯦꯁꯤꯌꯥꯟ 2 ꯐꯥꯖꯤꯟꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯍꯥꯟꯅ ꯁꯦꯝ ꯁꯥꯔꯕꯅꯤ ꯍꯥꯏꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯏ ꯑꯁꯤꯒꯨꯝꯕ ꯀ꯭ꯔꯥꯏꯝ ꯑꯁꯤ ꯀꯨꯞꯁꯤꯟꯅꯕ ꯑꯃꯁꯨꯡ ꯃꯤꯌꯥꯝꯒꯤ ꯋꯥꯈꯜ ꯑꯇꯣꯞꯄ ꯃꯥꯏꯀꯩꯗ ꯄꯨꯅꯕ ꯀꯨꯀꯤ MPꯅ ꯅꯥꯒꯥꯗ ꯃꯔꯥꯟ ꯁꯤꯖꯤꯟꯅꯕꯒ ꯂꯣꯏꯅꯅ ꯆꯤꯔꯨ ꯅꯥꯒꯥ ꯁꯤꯚꯤꯂꯤꯌꯟ ꯑꯃ ꯍꯥꯠꯈꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯀꯨꯀꯤ MP ꯑꯃꯁꯨꯡ KSOꯅ ꯀꯥꯡꯄꯣꯛꯄꯤ ꯁꯥꯏꯀꯨꯜ ꯑꯃꯁꯨꯡ ꯗꯤꯜꯂꯤꯒꯤ ꯖꯟꯇꯔ ꯃꯟꯇꯔꯗ ꯄ꯭ꯔꯣꯇꯦꯁ ꯔꯦꯂꯤ ꯆꯠꯇꯨꯅ ꯗꯔꯃꯥ ꯇꯧꯕꯅꯤ ꯍꯥꯏꯔꯤ ꯀꯨꯀꯤꯁꯤꯡꯅ ꯐꯥꯖꯤꯟꯈꯤꯕ ꯃꯤ 3ꯀꯤ ꯃꯇꯥꯡꯗ ꯀꯨꯀꯤ MP ꯃꯅꯤꯄꯨꯔꯅ ꯑꯣꯏꯗꯕ ꯋꯥ ꯉꯥꯡꯗꯨꯅ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯂꯩꯐꯝ ꯈꯨꯗꯛꯇ ꯍꯥꯏꯗꯣꯛꯀꯗꯕꯅꯤ ꯃꯈꯣꯏ ꯍꯤꯡꯂꯕꯗꯤ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯥꯗꯣꯛꯎ ꯀꯔꯤꯒꯨꯝꯕ ꯍꯥꯠꯈꯤꯕ ꯇꯥꯔꯒꯅ ꯃꯈꯣꯏꯒꯤ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯏꯃꯨꯡ ꯃꯅꯨꯡꯗ ꯁꯤꯟꯅꯗꯨꯅ ꯂꯥꯏꯅꯤꯡ ꯑꯃꯁꯨꯡ ꯆꯠꯅꯕꯤꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯍꯟꯒꯗꯕꯅꯤ ꯀꯨꯀꯤꯁꯤꯡꯅ ꯈꯪꯗꯦ ꯍꯥꯏꯕ ꯋꯥꯐꯝꯅ ꯑꯆꯨꯝꯕ ꯋꯥꯐꯝ ꯃꯨꯠꯊꯠꯄ ꯌꯥꯔꯣꯏ ꯑꯃꯁꯨꯡ ꯑꯣꯏꯗꯕ ꯉꯥꯡꯗꯨꯅ ꯑꯆꯨꯝꯕ ꯂꯣꯠꯁꯤꯟꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯆꯦꯔꯣꯜ ꯑꯁꯤꯗ ꯊꯝꯂꯤ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯄꯥꯎ ꯄꯥꯖꯔꯤ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯣꯠꯂꯦꯟ ꯑꯃꯁꯨꯡ ꯀꯣꯇꯤꯖꯝ 2ꯒꯤ ꯃꯔꯛꯇ ꯁꯛꯈꯪꯗꯕꯁꯤꯡꯅ ꯑꯦꯝꯕꯨꯁ ꯆꯠꯊꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯅꯥꯒꯥ ꯃꯤꯆꯝ 3 ꯐꯥꯖꯤꯟꯈꯤꯕꯒꯤ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯔꯤ ꯃꯈꯣꯡ ꯑꯃꯠꯇ ꯈꯪꯗꯅ ꯂꯩꯔꯛꯄ ꯉꯁꯤꯒ ꯊꯥꯔꯒ ꯅꯨꯃꯤꯠ 9 ꯁꯨꯈ꯭ꯔꯦ ꯃꯤꯆꯝ 3 ꯍꯣꯁꯇꯦꯖ ꯑꯣꯏꯅ ꯐꯥꯖꯤꯟꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯉꯁꯤ
ꯃꯈꯥ ꯈꯨꯟꯗꯒꯤ ꯍꯧꯗꯨꯅ ꯅꯝꯗꯤꯂꯣꯡ ꯈꯨꯟ ꯐꯥꯎꯕ ꯅꯦꯄꯥꯂꯤ ꯃꯩꯇꯩ ꯑꯃꯗꯤ ꯅꯥꯒꯥꯒꯤ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯄꯦꯟꯗꯕꯒꯤ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯗꯨꯅ ꯂꯤꯂꯤ ꯆꯠꯈ꯭ꯔꯦ꯫ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 3:30 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯀꯧꯕ꯭ꯔꯨ ꯔꯦꯟꯖ ꯅꯥꯒꯥ ꯋꯤꯃꯦꯟ ꯌꯨꯅꯤꯌꯟꯅ ꯁꯤꯟꯗꯨꯅ ꯆꯠꯈꯤꯕ ꯂꯤꯂꯤ ꯑꯗꯨ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯐꯥꯖꯤꯟꯈꯤꯕ ꯅꯥꯒꯥ ꯃꯤꯆꯝ 6 ꯉꯁꯤ ꯐꯥꯎꯕ ꯊꯥꯗꯣꯛꯇꯕꯒꯤ ꯃꯥꯌꯣꯛꯇ ꯆꯠꯈꯤꯕꯅꯤ꯫ ꯔꯦꯂꯤ ꯑꯗꯨꯗ ꯄ꯭ꯔꯣꯇꯦꯁ ꯏꯅꯣꯁꯦꯟꯠ ꯂꯥꯏꯕꯁ ꯌꯨꯅꯥꯏꯇꯦꯗ ꯐꯣꯔ ꯄꯤꯁ ꯏꯟ ꯃꯅꯤꯄꯨꯔ ꯔꯤꯂꯤꯖ ꯗ ꯅꯥꯒꯥ ꯍꯣꯁꯇꯦꯖ ꯅꯥꯎ ꯄꯤꯁ ꯀꯦꯟ ꯅꯣꯠ ꯒ꯭ꯔꯣ ꯊ꯭ꯔꯨ ꯐꯤꯌꯔ ꯋꯤ ꯁ꯭ꯇꯦꯟ ꯐꯣꯔ ꯄꯤꯁ ꯑꯦꯟ ꯖꯁꯇꯤꯁ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯊꯥꯕ ꯄ꯭ꯂꯦꯀꯥꯔꯗ ꯀꯌꯥ ꯁꯤꯖꯤꯟꯅꯈꯤꯕꯒ ꯂꯣꯏꯅꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯊꯧꯑꯣꯡꯁꯤꯡꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯈꯣꯜꯂꯥꯎ ꯀꯌꯥꯁꯨ ꯂꯥꯎꯈꯤ꯫ ꯔꯦꯂꯤ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯉꯁꯤ ꯀꯧꯕ꯭ꯔꯨ ꯔꯦꯟꯖ ꯅꯥꯒꯥ ꯋꯤꯃꯦꯟ ꯌꯨꯅꯤꯌꯟꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯊꯤꯌꯨꯃꯥꯏ ꯔꯨꯠꯅ ꯍꯥꯏ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯥꯒꯥ ꯃꯤꯆꯝ 6 ꯐꯥꯖꯤꯟꯈꯤꯕ ꯑꯗꯨ ꯉꯁꯤ ꯐꯥꯎꯕ ꯊꯥꯗꯣꯔꯛꯄ ꯂꯩꯇ꯭ꯔꯤ꯫ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯃꯈꯣꯏꯅ ꯐꯥꯗꯦ ꯍꯥꯏꯗꯨꯅ ꯂꯩꯗꯨꯅ ꯆꯦꯜꯂꯕꯁꯨ ꯃꯈꯣꯏꯅ ꯐꯥꯈꯤ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯈꯨꯗꯝ ꯆꯥꯡꯗꯝ ꯂꯣꯏꯅ ꯂꯩ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯥꯗꯣꯛꯇꯨꯅ ꯂꯩꯔꯤꯕ ꯅꯥꯒꯥ ꯃꯤꯆꯝꯁꯤꯡ ꯑꯗꯨ ꯍꯤꯡꯂꯤꯕꯔꯥ ꯅꯠꯇ꯭ꯔꯒ ꯁꯤꯈ꯭ꯔꯦ ꯍꯥꯏꯕ ꯇꯪ ꯇꯥꯕ ꯑꯃ ꯅꯥꯈꯩ ꯁꯦꯡꯅ ꯃꯤꯌꯥꯝꯗ ꯈꯪꯍꯜꯂꯨ꯫ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯍꯣꯁꯇꯦꯖ ꯑꯣꯏꯅ ꯐꯥꯖꯤꯟꯈꯤꯕ ꯅꯥꯒꯥ ꯃꯤꯆꯝ 6 ꯑꯗꯨ ꯊꯤꯅꯕ ꯑꯣꯄꯔꯦꯁꯟ ꯀꯌꯥ ꯂꯦꯞꯇꯅ ꯆꯠꯊꯔꯤ ꯑꯗꯨꯕꯨ ꯂꯩꯉꯥꯛꯅ ꯉꯁꯤ ꯐꯥꯎꯕ ꯃꯈꯣꯏꯒꯤ ꯃꯔꯤ ꯃꯈꯣꯡ ꯑꯃꯠꯇ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯂꯩꯂꯣꯡ ꯋꯥꯏꯐꯩ ꯈꯨꯟꯗ ꯅꯥꯒꯥ ꯃꯤꯆꯝꯁꯤꯡ ꯑꯗꯨ ꯃꯥꯡꯈꯤꯕꯅꯤ꯫ ꯑꯣꯄꯔꯦꯁꯟ ꯀꯌꯥ ꯆꯠꯊꯔꯕꯁꯨ ꯂꯩꯂꯣꯡ ꯋꯥꯏꯐꯩꯒꯤ ꯆꯤꯞꯇ ꯋꯥꯍꯪ ꯑꯃ ꯐꯥꯎꯕ ꯍꯪꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯂꯩꯉꯥꯛꯅ ꯇꯧꯒꯦ ꯈꯜꯂꯕꯗꯤ ꯃꯁꯤ ꯑꯔꯥꯏꯕ ꯊꯕꯛꯅꯤ꯫ ꯑꯊꯨꯕ ꯃꯇꯝꯗ ꯐꯥꯖꯤꯟꯈꯤꯕ ꯅꯥꯒꯥ ꯃꯤꯆꯝ 6 ꯑꯗꯨ ꯊꯥꯗꯣꯛꯄꯤꯔꯧ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯑꯥꯄꯤꯜ ꯇꯧꯈꯤ꯫ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯄꯥꯎ ꯑꯃꯨꯛ ꯄꯥꯖꯔꯤ꯫ ꯋꯦꯁ ꯑꯦꯁꯤꯌꯥꯗ ꯊꯣꯛꯂꯤꯕ ꯂꯥꯟꯅ ꯃꯔꯝ ꯑꯣꯏꯔꯒ ꯀ꯭ꯔꯨꯗ ꯑꯣꯏꯜꯒꯤ ꯃꯃꯜ ꯍꯦꯟꯒꯠꯈꯤꯕ ꯑꯃꯁꯨꯡ ꯂꯩꯕꯥꯛ ꯑꯁꯤꯗ ꯄꯨꯁꯤꯜꯂꯛꯄꯒꯤ ꯆꯥꯡ ꯍꯟꯊꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯅꯤꯌꯟ ꯒꯚꯔꯟꯃꯦꯟꯠꯅ ꯍꯧꯈꯤꯕ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯄꯦꯇ꯭ꯔꯣꯜ ꯑꯃꯁꯨꯡ ꯗꯤꯖꯜꯒꯤ ꯃꯃꯜ ꯂꯤꯇꯔ ꯑꯃꯗ ꯂꯨꯄꯥ 3 ꯍꯦꯟꯒꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛꯀ ꯍꯟꯅ ꯉꯁꯤ ꯄꯩꯁꯥ ꯃꯧꯗ꯭ꯔꯥ ꯍꯦꯟꯒꯠꯈ꯭ꯔꯦ꯫ ꯃꯔꯛꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯑꯣꯏꯜ ꯗꯤꯄꯣꯗꯒꯤ ꯔꯤꯇꯦꯜ ꯑꯥꯎꯠꯂꯦꯠꯁꯤꯡꯗ ꯅꯣꯡꯃꯗ ꯀꯤꯂꯣꯒ꯭ꯔꯥꯝ 200ꯗꯒꯤꯅ 250 ꯔꯣꯝ ꯁꯄ꯭ꯂꯥꯏ ꯇꯧꯔꯝꯕ ꯑꯗꯨ ꯂꯩꯕꯥꯛ ꯑꯁꯤꯗ ꯊꯥꯎ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯛꯄꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯅꯣꯡꯃꯗ ꯁꯄ꯭ꯂꯥꯏ ꯇꯧꯕꯒꯤ ꯆꯥꯡ ꯀꯤꯂꯣꯃꯤꯇꯔ 150ꯗꯒꯤꯅ 200ꯗ ꯍꯟꯊꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯆꯌꯣꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯄꯦꯇ꯭ꯔꯣꯜ ꯑꯃꯁꯨꯡ ꯗꯤꯖꯜꯒꯤ ꯃꯃꯜ ꯑꯁꯤ ꯑꯅꯤꯔꯛꯁꯨꯕ ꯑꯣꯏꯅ ꯂꯤꯇꯔ ꯑꯃꯗ ꯄꯩꯁꯥ ꯃꯧꯗ꯭ꯔꯥ ꯍꯦꯟꯒꯠꯂꯛꯂꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯝꯐꯥꯜꯗ ꯄꯦꯇ꯭ꯔꯣꯜ ꯂꯤꯇꯔ ꯑꯃꯗ ꯂꯨꯄꯥ 103 ꯄꯩꯁꯥ 40 ꯑꯗꯨꯒ ꯗꯤꯖꯜꯅ ꯂꯤꯇꯔ ꯑꯃꯗ ꯂꯨꯄꯥ 67 ꯄꯩꯁꯥ 8 ꯌꯧꯈ꯭ꯔꯦ꯫ ꯌꯨꯅꯤꯌꯟ ꯒꯚꯔꯟꯃꯦꯟꯠꯀꯤ ꯗꯇꯥꯒꯤ ꯃꯇꯨꯡꯏꯟꯅ ꯀ꯭ꯔꯨꯗ ꯑꯣꯏꯜꯒꯤ ꯃꯃꯜ ꯑꯁꯤ ꯃꯦ 15 ꯐꯥꯎꯕꯗ ꯕꯦꯔꯦꯜ ꯑꯃꯗ US ꯗꯣꯂꯔ 103.67 ꯌꯧꯈꯤ꯫ ꯃꯈꯥ ꯇꯥꯅ ꯉꯁꯤ ꯑꯌꯨꯛ ꯀ꯭ꯌꯨ ꯑꯣꯏꯕꯒꯤ ꯃꯃꯜ ꯑꯁꯤ ꯂꯦꯚꯦꯜ ꯑꯃꯗ US ꯗꯣꯂꯔ 108.93 ꯌꯧꯈꯤ꯫ ꯒꯚꯔꯟꯃꯦꯟꯠꯅ ꯉꯔꯥꯡ ꯐꯣꯡꯗꯣꯛꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯑꯣꯏꯜ ꯃꯥꯔꯀꯦꯇꯤꯡ ꯀꯝꯄꯦꯅꯤꯁꯤꯡꯗ LPG, ꯄꯦꯇ꯭ꯔꯣꯜ ꯑꯃꯁꯨꯡ ꯗꯤꯖꯜꯗ ꯃꯥꯡꯕꯒꯤ ꯆꯥꯡ ꯑꯁꯤ ꯍꯧꯈꯤꯕ ꯃꯦ 15ꯗ ꯂꯤꯇꯔ ꯑꯃꯗ ꯂꯨꯄꯥ 3 ꯍꯦꯟꯒꯠꯂꯛꯈꯤꯕꯗꯒꯤ ꯅꯣꯡꯃꯗ ꯂꯨꯄꯥ 1,250,000 ꯃꯥꯡꯕ ꯍꯟꯊꯈꯤꯕꯗꯨ ꯂꯨꯄꯥ 1,850,000ꯗ ꯑꯣꯏꯍꯟꯕ ꯉꯝꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯇꯥꯡꯁꯤꯗ ꯄꯥꯎ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫